Ngarang numidang pung tara khara helakpada Jiribam district ki tongan mafam anida kuki khulai paibisingna state force ta attack chatharakhre mi leinadraba police checkpost amasu kuki khulai paibisingna mai thadoklamle haide thaudo sigi matangda press na fangba paw amagi matungina ngarang numidang pung mapan khara helakpa aduwaida Jiribam amasung Tamenglong district ani kilwanaba gular thol thong wangma faiton makhada laiba mi leinadraba police checkpost ama Kuki Khulai Paiba Singna Mai Tharam Le Haiba Pau Ama Lakpadagi Jiribam District Police Amade Jiribam District Police Commando gi team sing mafam aduda changsimkhe Security Force sing changsilakpa ubadagi Kuki Khulai Paiba Sing aduna Faiton ge chingthaktagi nongmai round kaya police tamna kapsanduna akanba maungda attack chatharakhe Maduda police ki maikaidagi so nongmai round khara khut handuna kapkhe Thaudoda Jiri District Police Commando ki OC Inspector Mutum Anil ki bulletproof gari ki windshield amade gari ki body dat nongmai maru nipal rom pankhe Thaudoda police ki maikaida asoka pandi yaukhide haire Panbe yabade kuki khulai paiba singna nongmai kaptharakriba Faitol chingthakta kuntramapal suba Assam Rifles ki post amasu hangduna lairibane Nakalamaromda ngarang numidang pung 12 rom tarakpa adwaida Kuki Khulai Paiba Singna Jiribam ki lengang pokpida so nongmai kapsinduna attack chatharakre haire